ISTV की पाव मियंग ताबिरी बसिंग तराम ओक्सरी नसिगी मरुब पावदा बॉम्ब पुखाइबगी थौदोक्ता नाहा अमा सोकपदगी लाइकनखरे थौदोक अदुबु यानिंगदब फोंदोक्तुना मियामना वाकन मिफम चथाखरे लिलोंग मरेल खोंगदा हंदक हांगदोकिबा ITI असिना लाइक लाइसु निंगथिना तमहौद्रब नाहा कया थबक पीगदौरी अमदी कोरकोमना सथरिबा पुंग तराग निपान की जनरल स्ट्राइकना मणिपुर की मौसा की पुलिसदा चावना कायबा पीरी हजर पाव संदन पिजरी इम्फाल ईस्ट डिस्ट्रिक्ट की मनुंग चनबा टाइगर कैंप अमदी पुरुम पांगल ताबिगा लोइनबा मफमदा ngasi अयुक पुंग मापन मखाइरोम ताबा मतमदा सखंगदबसिंगना बोम अनि पोखाइ हनख्रे पोखाइ द्रिबा बोम अमसु फंख्रे थोदोगदुदा मियोय अमा असोक अपन नंख्रे सोलो मियोय अदुदी मोहम्मद आमिर खान सही कुनगनिपान अपोकपा जामिर खान पुरुम पांगल ताबिदगिनी माकी ओय थंगबा खुदांगदा बोम मचेना पानबनी सगोलमांग कम्युनिटी हेल्थ सेंटर दा पुकलबा मतुंगदा थोयना खुदोंग थिबा यावदबदगी मयुमदा पुथाखरे हारी खुंजासिंगना फोंदोरपदा ngasi ayuk pung mangarom tabada walking thorokpada purum pangal tabidagi ahal lamana sombung sagulmang lambi gi nakanda polythene mayum ama thengnaki ahal laduna gari dagi pot tahoraboi khanduna mayum adu lokhalaga yengbada wire matek thindokpa ubadagi bom ni haina singnabadagi amuk thamki lambi da lakpa mioi kharada yanghanbada bom oramba yai haina singnabadagi sagulmang police da pau pikibani sagulmang police amasung assam rifles ki kangbu amana mafam adu yaurakpadagi bom ni haina sabsana khangki police amasung assam rifles na mafam adu da leramba miyam mafam adu dagi meter yankairom sathoklaga mayam lehenki police na bom expert kaunaba ngainaringaida bom adu meter chamarom chathoklaga lambi gi maning amasung mamangda ani amutang da pokairakibani amaromda bom oramgani chingnaba polythene khaw adu bom expert singa yengbada RDX kg makhai ama electric detonator ama digital gari ama splinter ahum battery ama yaromba thengnaki bom adu timer IED ni haina expert singna phongdoki bom bukan kibamri bom thablamba thongbu yaningdaba phongdoktuna tiger camp mera paibi amasung club na sinduna tiger camp community hall da wakan mi pham sathaki mera paibi ki secretary kunjarani na phongdorpada asigumba thodok asi matungda amu hanna mari lenaba singna thon biganu haina appeal torgli matungda lumma smain tawraka ta di khunjani sigi mi singi di leitabani na suran ma sajabani ayung anta da hogoli angang sing tuition mayamam sanari adum mathakta angang sing bol sanaba sanari ngasi maktasu bokhari bobo masina pangatabi gi angang ama mi ama soe sopa se khunja khoigi da tawge hana tawba mali aduna khunja khoina makhoi moida nungai jade aduga matungda amuhana chu asigumba thawtok se thon binoina akoina haijari Lilong Mariel Kongda handak hangdokiba ITI asina larik lai suning thina tamhaudrabana ha kaya thabak pigadawi Thasigi tangtara nithoida Manipuri Chief Minister Okrami Bobina Lilong Mariel Kongda sanga kiba Industrial Training Institute asina state asigi hozik lediba larik lai su ningthina tamhauba phangdrabana harol kiyagi achauba manglan ama mangphauna hangadori Manipur Sarkar na Public Private Partnership PPP model da Hux Skill Development Center Private Limited Koba Singapore based oba asigumba company asiga punna sinduna paikhal gliba ITI asida housing naha kiana masa masagi skill development gi damakta sem saba honare Manipur Sarkar na sahi ahum hena building saba loirabasu mathau tawba ngamdana laklaba matungda mamang sahi gi September thada Singapore based oba company Hux Group ta sinaduna sahi asigi March thadagi international standard level da matam chunarba machine kya laiduna pangkhat pahorakhibane telaba matam asida sangaduna ahanba base gi oina steel fitting 5 fitting amadi welding trade ahumda mahiroi homfumari matam chunarba audio visual class international standard ke welding machines thamlaba cabin nimfu season aduna Europe amadi Singapore na chingba mafam singda sahi nimfu hena thabak tawraklaba miyoi singna ningthina takpi tambi bagi thabak chathari residential oina mafam asida mahiroi singna lady ITI asigi managing director su eriba Hux Group of Companies gi mapu RK Herojina asigumba training center asi maruina larik ningthina tamawa phangaudraba naharol singi damakta thabak pinabagi pandam da hangbani akogi sigi training se piraga job anghangi si tawar si haibadagi
adugi idea do lak padagi masi khogi Chennai based entrepreneur ni Singapore se hitranga hena leramba adu maina ma ga khana badagi oh phare adudi training center ma hangdoga training center se da train tawr matung da koina thabak se pina ba hotna resi hena haina tawbadagi hogi ne haitare so more of haibadi ai ada sida tholokpagi mathau ta de adu aidi lewak sin sibadagi ko haidi thoi na kana tai dina sida sida me na tra strike tawre haibadi samna ha khoi si ho ko matam da mi yang khaini thoi ni mangi aduda adugumba mayam du sum indha ba khota ba haidi lewak sigi khara phaba wer kadra na hogi ni haita tha ani ge course piduna residential training center asida base amada mahiroi chama kungi capacity leiri training manungda Mahiroi Singi passport sing campus manungda sembiduna training loiraba matungda Hux group na service pinanaba Singapore, Malaysia, Indonesia, Philippines na singba Laibak Singi oil amadi gas industry singda thabak pinaba thorang tawre haina RK Herojina makhatana phongdorakli adugi mathakta hause akoi R&D yamna kanna tawri industries da kari demand lay kamaina tawge aduga samna habda ai railway gi mi unazore PWD da unazore ko ada aina moida hairamisi akoi gi moigi project acha Obama pipe matamda level 3 schedule level 6 schedule na khoi planning se ler kani ba sai hum sida thamagi matungda na terga thare ki matungda khoi electrical gi thabak laktore civil gi thabak laktore na ada moida khoina haijai su adugumba ad hoc course oina ko moina thabak asi thatar ki manung dala ani adu ragidi akhoi angang yang khaimu electrical da ka tabi natraga civil construction da ka tabi adu gi training su khoina tawni ba apart from the 6 training program that we have ko haibadi ka gino habida moina akhoi akhoi bangla gi sinnaw natraga uria gi sinnaw pro komyam do adu company de su course su handarani adu ga akhoi gi ichinaw sing sida khoi thabak laitaba sing su employ to hanba phangani Manipur Sarkar ki matenga loinana RK Herojina paikaliba thabak asi mapung fana mai paklabadi masina Manipur da leriba thabak phangdabagi awaba si yamdrabada sada yankaidi kokhan bangamgani haibagi thajaba thamnari Aikogi Paumi Indra Galoinana cameraman Ziban Amadi Paudamjariba Sunil Kumar ISTV News Lilong Manipur bu India na namduna lawsung ki banumit October taraga mga asibu korkom na lebaki amam banumit National Black Day haina pangthok tuna ragli India na lawsung ki banumit asibu yaning da phongdok tuna sakhi October taraga mari amasung taraga mga gi lona ba hingnong yai dagi ngasi October taraga mga gi numidang waram pung taruk phawa Manipur pumba general strike chathari general strike number moduna Manipur gi mausa ki punsita sauna akai ba pikhe general strike as number moduna kharaman kathel da mi kana kide pauna kathel thangal kathel amadi BT ro na singmong pham singda leiba dukan sing thong hangna kide imai bel singna kathel phamna kide lambi da mi amadi makhal khudimaki gari satpagi chang yam na nemki mai lo sang sing thong hangna kide sarkar gi office sing mausa ga chawna khenaba uki bank cinema hall oil pump na singba thong hangna kide arapa amadi anak padasat kadaba passenger gari sing chena kide United Youth Club Lari Ingom Lekai na Sinduna Lari Ingom Lekai Salam Leira Community Hall da Nehru Yuva Kendra Imphal East ki miyang makhada nupi singtigi oiba numit mari ni school upgradation program ngarang dagi hokdokre hari koromatu da Imphal East ki upadeksha Paunam Sundar yauna miyo kya na saru ya ki hari nupi singna asang matamda yumda thabuk suduna masa masana sel tanjana nabagi pandamda training program asi pangthokpani hari Manipur da lu sabada Thobal district ki manung chanba Wangjing Tenthagi Moirang Them Kolup ki mioi ayamba masana masabu thabak pijatuna shanthok laina hingmangam misak amamam oibangam lai Moirang Them Kolup ta chahi kaya gi mamang dagi kabo lu haina khangnab lu makhalasi sabgi thabak hoki masagi makha tarakpada masamasu singna hojik su lu sabgi thabak chathari Sahi kulong ki mamang dagi lu saduna sinpa masibu parik liba Moirang Them da sona phongdorakpada miyamna kabo lu haina khangnaba lu makhalasi mi amana nongmada manga dagi tadana sari yamdrabada mioi amana nongmada lupa samanga dagi tadana phangli haina phongdorokli Sahi kunmuk adumaina adu mamang adwai dagi saba hojare marketing hojikti dukan jingda yamba tharabanina yon bai problem di thoidona awaba leitre nanai jo dum lobulai alu macha khara handa badudi ma tro adum sai aduga asawbana amani pi sai aduga sendong di no sama sa trukti dum mi amana adugi mathakta kan hona jara kan adum phangi lu singasi utang unal amadi ui haiba wa makal singasina sabagi thabak chathai hari
Khadi pikpa lu amada lupa humputra dagi lising ama phawa piba lusing morang them kolukna sabgi thabak tawri Kwaraman ketil yauna Manipur gi mafam ayamada yonari balu sing morang them kolup amadi wangjin ten thada saba lu na ayamani morang them ongbi modubalana phongdorpada phi sabadagi lu saban hena sendong phangni masina mahaki imung manung laina pubangami hari Phi sababu di lu sabajina sendong yamle Sidi nomada haidi lu ai thandana sambana hauroga ai thandana sabadane nomada lu tare ni pan tara sabso sum thabak tu gi makha pole haidi nomada thabak yam chillagadi agi cha ising thokwa adai angang nubi ang kana yelagadi tare ni pan de hena ngam deba ado yetadana angang nubi pi da taragadi sum subada tara mu sai ai su su nungdangi yam drabada pung tara ma thodi dum sai ado da ai di yam theng di sabam di yam tunggal yang kana PCD yam nungai aige hadi angang gi laik tamba ko adagi imung manung gi chana thakna ba yam marang kai na hadi loina sijana bangam besisna lotari phadari yaw ba adi adai phiron makta lairaga juning thungna laiba loingame miam na nga fabada maru oiba polam mamoina sijaniba lu ngasidagi sahi yankhai mamangdagi maruina wangjing ten thada leiba moirang thegi ahal laman singna saba hormadi ngasidi lemhori bamaki charon suron madi macha masu sing ngasi baw bahariba lu sabagi sinpam machi chathaduna ngasi mai paklaba senthong aduki matik leiraba masana masabu marondom thau pijaduna sendal lanbi da mai pakpa mioi sing amamom oiba ngamle haiba ba phambasini camera person ajit charma galoina ISTV news ki dama pawdum jariba norenengam Mera Sawel Hokibagi Thomgumari Lenana, Bhartiya Yuva Morcha Secretary M. Baris Sharmana, Dulalian Daliba, Mahila Kalan Samitigi, Angang Sinda, Larik Tamada Changba, Madisana, Tangan of Polam Kaya Yanto Krihari. Dengi Yauna Kana Santo Palena, Singamadia Topalena, Tinakaya, Santurotanaba, Brahmapur Social Club Nakwan Pom Sinda, Ningombom Helen Rokomi, Amana, Hita Kap Nanapom Sing Yanto Pagaluna, Hita Kap Tokre. Malayam Sanamahi Lining Mahiroi Loop International Sanamahism Students Association Game of Pokemon Thorom Garang Manipur Press Dr. Pang Thokre. Hormatuda Kangla Releases Committee Ki Chairman Professor Sariam Nilabir International Human Rights Association Ki London Ki Member Sarang Them Manaubi SERT Ki Professor Ahibam Romel International Sanamahism Students Association Ki President Vidrom Zenita Chang Yauna Mio Kiana Saruyaki. Mera Sawel Hobaga Iroina, Ngarang Bisnupur District Manung Sanba, Kaidil Fabi, Maning Lekaida, Lining Tau Pakang Magi Mitam Mama Kumhang Pugaloina, while Wasu Nunghum Sangin, Sangabagi Tom Amapang Tokre. Toromatuda Education SK, Deputy Director Weramba, Kangla Kuntokyai Apun Mulupki President Luang Cha Edikomba Sobam, Kangla Religious Committee Vice President Sukham Marutombi Mangang, Umang Laikan Bapun Mulupki President Sanam Nabazandun Singamaru Ibamyukia Saruyaki. Apawi mayon hupa huitapa lupna sinduna pangto ki batharam maduda wangang ki basna phondona ki bada isho haibasi amatani aigi culture lining lesson haibasi tangai phade aikoi amato oina punsinaba honabada wakhal tinaba changbagum maitai lining asida changsinduna punba kanleipa ama samgapa matam oire haiba wafam sing phongdokna ki hana IPS officer oramba sarang them Kwerang Tabana, Sanamahi Lining Haibasi, Lining Manate, Ipaipu Singbuning Zaba Haibani. Lining Bigim Hotai Kogi Paipu Singbuning Singbagaloina, Sanamahi Lining, Sokot Hanana Bonamatam Oire Haiki. Saksa was one of the Tumus, one of the Ping Home, one of the Hama, Sally Hada. Barma, Zoikorea, all Zoikorea, around by 10 by the night. Linkin Kurella, Mandre, Kunduaga, Tinwin Kuren. Kita di Thailand border bawala pen land romi wali neje asal mate kalam bam mate singura nasi thau kyu le ko thona puluk le ne adu ante thamo handori abas hondi ko perikai ge Jawaharlal Nehru Manipur Dance Academy Imphal gi Ras Guru I Nalini Devina Mahana Iba Sali Paring Amasung Bangi Paring Punglon ko balarik ama ngarang Jawaharlal Nehru Manipur Dance Academy gi rehearsal hall da chama thorom amaglon na phongdok khari District Halum and Textile Imphal West na NERTTS ki makhada Wangoi Halum Cluster singi oiba nongmi oiba awareness program ama ngarang Wangoi Community Hall da pangthokne thoromatu da individual work set technical upgradation amadi Halum scheme component and weaving singi check amadi ID card singyan thokre
Toromada MPCC Vice President Zuwadiba Khadi and Village Board Ki Vice Chairman S. Asowa, District Handloom and Textile Imphal West Ki Project Manager T.A. Sunila, Wangwe Municipal Council Ki Councillor Singyaw na Miyo Kiana Saruyaki, Self-Help Group Kuntra Mangagi, Pisabi Samanga Taraga Taruna, Samanga Taraga Tarukta, Loan Amadi ID Card Singyan Toki, Basic Input Ki, Lak Amaga, Lissing Merpudra Manga, Amadi Group Workshop Ki, Lak Ohum, Amadi Individual Workshop Ki, Lupal, Sing Kuntra Yantoki, Torongamari Lenana, Sovana, Wangwe Cluster, Sakot, Hanana Mahona Badamiam, Puna, Honamina Si Haki. Akoy seliba kanosi beneficiary hai tare ko masi 516 ne changwa tarag taruk ne masi changwa taruk sida tarag taruk sida akoy CSC ki akoy mayam apun bagi tai ta lor kanda akoy sele group pragi maming da CSC ira ka doino hai CSC lo ko kanda akoy chak mana ba mi da amuk akoy myam distribute torga ko puna ma parana single ro Lions Club Kanchipur ki Tramasi Subama Pokemon Thonggamadi Lenana Mungsangai Deleba Mentally Handicapped Person Welfare ki Home ki Angang Singda Chana Thakna Bapolam Kaya Ngarang Yan Thokre Promoted Lions Club Kanchipur Masigi President Dr. W. Purnima Yauna Lions Kayana Saruyaki Dr. W. Purimana Lions Club Kanchipurna Kanala Jitra Bangang Sing Amadi Ahal Sing Damakta Mating Panguna Lakpi Saruk Ama Oina Mentally Handicapped Person Welfare ki Kanala Jitra Bangang Singda Sana Thakna Bapolam Singasi Pi Bani Haiki Asweba si yaw ko ya diba adar asweba yaw ko do asweba si just like citizen ni mo right to information right to speech lo na magi fundamental right le na madu pi ta se apoi ki citizen magi ma thong ne na no ya do thamjani ni Hazip Lashla Padamaru ba pau amu kana pizari Bom pukai bagi thodokta naha ama sokpati ki like na khre thodok adu yaning da phundok tu na miyam na wakan mi pham sa thakre Lilong Madel Kongda Handak Hangdo Kiba ITIS na Larik Lai Suning Tina Tamang Trabanaha Kaya Tabak Pigatowi. Amadi Kolkom na Sathari Papung Taraga ni Pangi General Strike na Manipur ki Mausagi Punsira Sauna Akai Papiri. How's it going? ISTV na Pizuba Pau Matang Solutions Ning Tabiri Basing Abakana Konzari.